Sebon mana no bokare heke. Kamensin matul kare heke. Torbo singi hege. Uti thongbada uti Asangba thongbada hapagi. As yaud yaud ko bung bung. Thake moi chu ja hingba thawna ai labuk tu sangusida ingkol da sangusida. Demand tawrini ko. Mairen maton kharang ga he. Mairen maton uti jam hau bane ba oinam maga hau bodo. Thongor ke sidai makha ta na hekpa lor bani na galga nadegi kangtaka chenga hapkhre hapadu de nam hodre khoche sangdadana uti ge mayan hapa Ngasidi pura green ni ohe je amo ene green ohen badu mayan khu yamam ne so da bag up so hapa orage ni mata sida torbot hapsa lorage Banina Marin Maku Kamen Bar Masika Dukas the Hoy Mangal Galere the Samtuba Kazin Karlade ko Mok Tang Kai Gatora Tongagi Kango Murage Katanina Kamen Bar Masika Kazinga Hoy Mangal Kango ni Mok Tang Kai Hapaganda Our necessary Kurum jari mayam matang Kuirabagi Tungda Ngasidi guest ama laksare special guest ama mayam na khorang ngai ba do Ngasidi Uti Asangba thonge nan thura si law naina kaure weather sida aduga sena khajing kangko ma yaure hawai mangaga aduga okay thongba ma yaure haidura ngau ngau no khado yaw ba sida aduga hawai char me pamane Uti ge yamna chana ba moro Asangba do fajana ngalaga met pamaga cha thara ga sa saba horoga yaradra yarani sanne ngai zari se permission piram ne sa ising gitan kan takke Uti jan haidara hore ai ju kara haida bira kadra yani haide pirake zar as pazara torbot uti ne uti thongi ngai dage video call tawraga ekta osit tabidane wana uttana nagai ok thongba yen thongba dana no mota sa law ya de do ngasi uti thongba na se achamba chari punsi se samne le lage yara se stars kaya ano samna le lage halaga nang yadu siya ine nang bo samhaning daba ay lamboy ra bane masa kathine bhajar ma ne mayanga kanga dana ngawi bem no chinjiya sigi damak tane mana hanga yaudri do kawo ga sage ika ban logi to ga se nang bui kai ba khangbra usi tabadi tawra kanu hai aspa yari ka san ba ya ore loine sa sanga da ban saga ne nang na hanga sa do thakta na matam puna mag lelu betam ko ine lelu bodo asi pukala dam hawa ekonan thongna kana nama kana khut man ja kawo si de ngau ki boyam ni da
ꯅꯪ ꯑꯗꯨꯝ ꯂꯥꯝꯕ ꯌꯥꯗꯣꯏꯔꯥ ꯂꯥꯝꯕꯤꯔꯧꯔꯥ? ꯌꯥꯏ. ꯎꯃꯣꯔꯣꯛ ꯃꯦꯠꯄꯁꯦ ꯃꯣꯔꯣꯛ ꯐꯖꯩ. ꯎꯃꯣꯔꯣꯛ ꯃꯄꯨꯝ ꯃꯦꯠꯄꯅꯦ. ꯎꯇꯤꯁꯦ ꯍꯥꯎꯋꯦ. ꯅꯣꯡꯒꯁꯨ ꯇꯥꯔꯤ ꯇꯥꯔꯤ ꯇꯧꯔꯒ ꯎꯇꯤꯁꯤꯒ ꯌꯥꯝ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦ. ꯈꯟꯅꯕ ꯍꯧꯕꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯁꯜꯂꯒ. ꯆꯤꯜꯂꯛꯄ ꯋꯥꯅꯤ ꯇꯨꯝ ꯍꯧꯒꯠꯂꯝꯗꯕꯗꯒꯤ. ꯅꯪꯉꯣꯟꯗ ꯑꯩ ꯇꯨꯝ ꯍꯧꯒꯠꯇꯦ ꯀꯅꯥ ꯍꯥꯏꯒꯦ? ꯅꯪ ꯐꯃꯨꯡ ꯇꯨꯝꯃꯤꯗꯨꯗꯤ? ꯏꯔꯨꯖꯕꯒ ꯂꯣꯏ ꯂꯣꯏꯔꯕꯅꯤꯗ. ꯉꯥꯏꯍꯥꯛ ꯇꯨꯝ ꯏꯪꯉꯦꯅ ꯇꯨꯝꯃꯕꯅ. ꯈꯨꯠꯀ ꯂꯣꯏ ꯆꯤꯛꯈꯥꯏꯔꯦꯍꯦ ꯍꯥꯎꯕꯗ. ꯆꯣꯠꯁꯜꯂꯣ. ꯈꯨꯠꯁꯥ ꯑꯃꯇ ꯈꯨꯠ ꯃꯤꯗꯤ ꯈꯨꯕꯤ ꯆꯤꯛꯈꯥꯏꯅꯩ ꯍꯥꯏꯗꯤ ꯑꯁ ꯑꯩꯗꯤ ꯈꯨꯠꯁꯥ 3 ꯆꯤꯛꯈꯥꯏꯔꯤꯁꯦ. ꯍꯥꯎꯕꯩ ꯆꯥꯡꯗ. ꯃꯊꯪꯗꯗꯤ ꯃꯥꯏꯔꯦꯟꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯉ ꯆꯥꯔꯛꯑꯣ. ꯆꯥꯔꯛꯀꯦ. ꯃꯥꯏꯔꯦꯟꯁꯦ ꯀꯌꯥ ꯀꯩꯗꯧꯗꯕ ꯑꯩꯁꯦ. ꯆꯝꯐꯨꯠꯄꯨꯗꯤ ꯄꯪꯆꯥ ꯆꯥꯔꯒ. ꯕꯦꯂꯦꯟꯗ꯭ꯔꯤ ꯃꯦꯠꯄ ꯑꯃꯒ ꯍꯥꯞꯆꯤꯜꯂꯒ. ꯆꯞ ꯆꯥꯔꯦ ꯏꯕꯦꯝꯃ. ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯍꯥꯟꯕ ꯃꯨꯛꯕꯥꯡ ꯑꯣꯏꯔꯝꯅꯤ ꯑꯩꯅ ꯌꯥꯎꯔꯤꯁꯦ. ꯃꯥꯜꯂ? ꯃꯥꯅꯦ. ꯅꯪ ꯆꯠꯂꯛꯇ꯭ꯔꯤꯁꯦ ꯁꯦꯞꯇꯦꯝꯕꯔ ꯅꯠꯇꯦ ꯅꯕꯦꯝꯕꯔ ꯑꯗꯨꯋꯥꯏꯗ ꯑꯣꯏ ꯃꯥꯜꯂꯦ. ꯁꯤ ꯈꯥꯡꯉꯦ ꯈꯥꯡꯗ ꯌꯥꯗꯕ. ꯑꯗꯩ ꯑꯩꯁꯨ ꯍꯧꯔꯔꯣꯏꯅ ꯁꯨꯡꯍꯧ ꯍꯧꯗꯕꯅꯦ. ꯉꯁꯤꯅ ꯀꯩꯗꯧꯕꯩ ꯍꯧꯔꯛꯏꯕ? ꯅꯪꯅ ꯎꯇꯤ ꯆꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯂꯥꯛꯑꯗꯤ ꯑꯩꯅ ꯃꯨꯛꯕꯥꯡ ꯅꯠꯇ꯭ꯔꯗꯤ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯈꯤꯕꯅꯦ. ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯅ ꯌꯥꯅꯕ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯄꯅꯤ ꯀꯩꯅꯣ. ꯍꯥꯏꯖꯜꯂꯨ ꯏꯕꯦꯝꯃ. ꯁꯥꯏꯌꯦ. ꯀꯩꯅꯣ ꯁꯥꯏꯁꯦ? ꯃꯣꯔꯣꯛ ꯃꯦꯠꯄꯁꯦ. ꯎꯃꯣꯔꯣꯛꯂ ꯅꯠꯇ꯭ꯔꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯔ? ꯃꯣꯔꯣꯛ ꯑꯇꯦꯛꯄ. ꯎꯃꯣꯔꯣꯛꯁꯦ ꯆꯥꯎ. ꯎꯇꯤ ꯍꯩꯕꯤꯔꯛꯎꯔꯥ? ꯁꯤ ꯊꯥꯡꯗꯣꯛꯈ꯭ꯔꯁꯦ ꯍꯥꯏꯕꯗꯤ ꯋꯥꯏ ꯌꯥꯝ ꯆꯤꯜꯂꯦꯕ. ꯇꯨꯃꯤꯠ ꯑꯃ ꯌꯥꯝ ꯗꯤꯁꯇꯔꯕ ꯇꯧꯔ ꯄꯥꯏꯔ ꯂꯩ. ꯃꯃꯥꯏ ꯊꯥꯔ ꯍꯥꯠꯂꯣ. ꯈꯨꯄꯪ ꯊꯥꯔꯗꯤ ꯃꯁꯛꯄꯨ ꯎꯗꯒꯩ ꯃꯥꯡꯉꯤꯅꯦ. ꯃꯅꯥ ꯂꯩꯔꯒ ꯊꯥꯒꯦ ꯊꯥꯎ. ꯅꯪꯅ ꯍꯦꯛ ꯊꯥꯕ ꯈꯨꯊꯥꯗꯣ. ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯌꯥꯝ ꯀꯨꯏꯔꯕꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯥꯃꯤꯟꯅꯅꯤ ꯇꯝꯕ ꯉꯝꯗꯦ. ꯉꯁꯤ ꯂꯦꯞꯊꯣꯛꯈ꯭ꯔꯁꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯃꯨꯛꯀ ꯅꯝꯃꯁꯦ ꯑꯗꯨꯗꯤ. ꯍꯣꯏ. ꯑꯩꯒꯤꯗꯤ ꯌꯥꯏ ꯌꯦꯁꯇꯅꯦ ꯑꯩꯗꯤ. ꯑꯩꯗꯤ ꯅꯣꯒꯤ ꯃꯤ ꯅꯠꯇꯦ ꯑꯩꯗꯤ ꯌꯦꯁꯀꯤ ꯃꯤꯅꯦ. ꯑꯩ ꯅꯣꯅꯦ. ꯅꯣ. ꯍꯥꯎꯋꯦ. ꯅꯪ ꯀꯣꯠꯅꯕ ꯍꯋꯥꯏ ꯑꯁꯥꯡꯕꯤꯁꯦ ꯂꯧꯒꯤꯗꯥꯏ? ꯅꯪꯕꯨ ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯀꯣꯠꯄ ꯍꯩꯅꯗꯥꯏ? ꯅꯪ ꯍꯩꯅꯩ ꯁꯥꯗꯅ ꯑꯩꯅ ꯍꯥꯞꯄꯤꯔꯝꯕꯅꯦ. ꯍꯩꯅꯩꯌꯦ ꯆꯥꯏꯌꯦ. ꯀꯥꯡꯍꯧꯗ ꯈꯤꯇꯪ ꯍꯥꯞꯄꯛꯑꯣ. ꯌꯥꯔꯦ. ꯍꯋꯥꯏ ꯍꯥꯞꯇꯣꯔꯦ. ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯁꯤꯗ? ꯀꯩꯝ ꯀꯥꯏꯗꯦ. ꯃꯥꯏꯗꯕꯨ ꯊꯤꯟꯗ꯭ꯔꯗꯤ ꯌꯥꯔꯦ. ꯇꯨꯝꯃꯗꯤ ꯏꯕꯥꯅꯤ ꯈꯠꯅꯕ ꯌꯥꯝ ꯍꯪꯗꯥꯏꯅꯦ.
ꯈꯪꯕꯅꯦ ꯈꯟꯅꯕ ꯅꯠꯇꯦ ꯀꯣꯏꯕꯥꯅꯤ ꯊꯕꯛ ꯃꯐꯝꯗꯕꯨꯗꯤ ꯑꯗꯨꯝ ꯆꯥꯃꯤꯟꯅꯩ ꯈꯟꯅꯕ ꯅꯠꯇꯦꯀꯣ ꯀꯧꯅꯗꯝꯅ ꯐꯥꯒꯤ ꯇꯧꯅꯗꯕ ꯃꯥꯟꯒꯤꯅꯤ ꯃꯥꯗꯣ ꯅꯍꯥꯟꯈꯩ ꯊꯥꯎ ꯊꯨꯝ ꯆꯥꯕ ꯌꯥꯗꯦꯅ ꯃꯇꯝ ꯀꯨꯏꯅ ꯂꯦꯞꯄꯨꯔꯦꯕ ꯑꯗꯨꯒꯤꯅꯦꯕ ꯆꯝꯐꯨꯠꯀꯨꯝꯕ ꯀꯥꯡꯁꯣꯏꯒꯨꯝꯕ ꯆꯥꯔ ꯃꯥ ꯃꯇꯝ ꯈꯔ ꯂꯦꯜꯂꯨꯔꯦꯕ ꯑꯗꯨꯅ ꯉꯁꯤ ꯑꯆꯝꯕ ꯊꯣꯡꯕꯗꯁꯨ ꯌꯥꯎꯔꯛꯏꯁꯦ ꯅꯠꯇ꯭ꯔꯥ ꯁꯥ ꯉꯥ ꯊꯣꯡꯗꯕꯤꯗ ꯎꯇꯤꯗ ꯑꯣꯏꯅ ꯌꯥꯎꯔꯛꯏꯁꯦ ꯁꯤꯁꯤꯅ ꯀꯔꯤ ꯑꯗꯨ ꯑꯩꯒꯤ ꯕꯤꯠꯇ ꯆꯥꯕꯅꯤꯗꯅ ꯃꯇꯨꯝ ꯑꯃꯅꯤ ꯃꯥꯅꯦ ꯅꯪ ꯂꯣꯏ ꯆꯨꯝꯃꯦ ꯃꯥꯅꯦ ꯆꯨꯝꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯆꯨꯝꯕ ꯍꯥꯏꯔꯗꯤ ꯆꯦꯂꯦꯟꯖ ꯇꯧꯔꯝꯗꯧꯅꯤ ꯑꯩꯅ ꯍꯥꯟꯅꯤ ꯑꯩꯅ ꯍꯦꯟꯅꯤ ꯆꯥꯛꯇꯤ ꯑꯩꯅ ꯌꯥꯝꯗ꯭ꯔꯤꯁꯤꯗꯤ ꯍꯥꯎꯋꯦ ꯌꯥꯝꯅ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯃꯗꯨꯗꯤ ꯌꯥꯎꯔꯛꯑꯔꯣꯏꯗ꯭ꯔꯥ ꯅꯃꯥꯟꯅꯕꯤꯗꯨꯗꯤ ꯌꯥꯎꯔꯛꯑꯔꯣꯏꯗ꯭ꯔꯥ ꯅꯣꯏ ꯑꯅꯤ ꯆꯥꯃꯤꯟꯅꯔꯔꯣꯏꯗ꯭ꯔꯥ ꯑꯗꯨ ꯇꯧꯔꯔꯣꯏꯗ꯭ꯔꯥꯅ ꯅꯅꯥꯁꯦ ꯐꯖꯅꯗꯤ ꯀꯟꯕꯖꯥꯠꯅꯤꯀꯣ ꯅꯪꯁꯦ ꯎꯗꯤ ꯎꯔꯝꯒꯅꯦꯕ ꯁꯣꯏꯗꯅ ꯀꯃꯦꯟ ꯃꯌꯥꯝꯗꯣ ꯀꯩ ꯍꯥꯏꯕꯅꯣ ꯎꯇꯤꯗꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯕ ꯍꯥꯎꯋꯦ ꯆꯠꯊꯣ ꯎꯇꯤꯁꯦ ꯍꯩꯊꯔꯒꯦ ꯀꯨꯏꯔꯦ ꯆꯥꯛꯈꯣꯝ ꯁꯨꯃꯥꯏꯅ ꯄꯦꯟ ꯄꯦꯟ ꯅꯝꯗꯕ ꯍꯥꯎꯋꯦ ꯏꯃꯣꯏꯅꯨꯒꯤ ꯃꯊꯦꯜꯁꯦ ꯏꯃꯣꯏꯅꯨ ꯍꯣꯇꯦꯜ ꯍꯥꯏꯕ ꯅꯠꯇꯦ ꯂꯩꯆꯨꯝꯕꯝ ꯏꯃꯣꯏꯅꯨ ꯂꯥꯏꯆꯨꯝꯕꯝ ꯏꯃꯣꯏꯅꯨ ꯃꯈꯥꯁꯦ ꯇꯥꯕꯤꯔꯔꯣꯏ ꯆꯥꯁꯜꯂꯣ ꯃꯣꯏꯕꯩ ꯆꯥꯕ ꯉꯝꯗꯦ ꯍꯋꯥꯏꯖꯥꯔ ꯃꯦꯠꯄꯗꯣ ꯑꯩꯗꯤ ꯁꯨꯛꯇ꯭ꯔꯦ ꯑꯗꯨ ꯆꯥꯅꯤꯡꯕꯁꯨ ꯅꯪꯒꯤ ꯕꯤꯠꯇ ꯃꯦꯠꯄ ꯕꯤꯠꯅ ꯍꯋꯥꯏꯖꯥꯔ ꯃꯦꯠꯄꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯣꯏꯗꯥꯕꯗꯨꯗꯤ ꯈꯣꯏꯗꯥꯗꯦ ꯑꯩꯒꯤ ꯕꯤꯠꯇ ꯃꯦꯠꯂꯤꯕ ꯃꯣꯔꯣꯛꯁꯦ ꯑꯩꯅꯗꯤ ꯌꯥꯝ ꯆꯥꯔꯕꯅꯦ ꯍꯧꯖꯤꯛꯀꯥꯟ ꯎ ꯃꯣꯔꯣꯛ ꯃꯆꯥ ꯑꯃ ꯈꯛꯇꯅꯦ ꯃꯦꯠꯂꯤꯗꯣ ꯑꯗꯨ ꯅꯪ ꯏꯇꯣꯝꯗꯅ ꯑꯍꯥꯎꯕ ꯃꯈꯟ 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 ꯊꯣꯡꯉꯒ ꯆꯥꯕꯗꯣ ꯅꯪ ꯆꯥꯅꯤꯡꯕꯗꯤ ꯐꯥꯎꯗꯕ꯭ꯔꯕ ꯆꯥꯃꯤꯟꯅꯒꯦ ꯀꯥꯏꯅꯒ ꯈꯟꯗꯕ꯭ꯔꯕ ꯁꯨꯡꯀꯥꯟ ꯑꯗꯨꯛ ꯀꯨꯏꯕꯗꯣ ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯑꯩ ꯃꯇꯥꯡ ꯌꯥꯗꯕꯩ ꯅꯠꯇ꯭ꯔꯣ ꯅꯣꯡ ꯐꯥꯗꯣꯛꯇ ꯑꯣꯏꯔꯁꯨ ꯃꯇꯥꯡ ꯇꯥꯖꯥ ꯐꯪꯕꯗꯤ ꯌꯥꯎꯋꯤꯗ ꯅꯪꯅ ꯇꯧꯗꯕꯩꯅꯦ ꯉꯁꯤ ꯐꯪꯉ ꯂꯥꯛꯏꯁꯤꯗꯤ ꯉꯁꯤꯗꯤ ꯉꯔꯥꯡ ꯑꯩꯅ ꯐꯠꯇꯕ ꯁꯥꯎꯟ ꯑꯃ ꯍꯨꯝꯈ꯭ꯔꯦ ꯈꯪꯉꯤꯕꯩꯅꯦ ꯅꯪꯅ ꯂꯥꯛꯏꯁꯦ ꯅꯪ ꯀꯔꯤ ꯁꯥꯎꯟ ꯍꯨꯝꯈꯤꯒꯦ ꯑꯩ ꯁꯨꯡꯈꯪꯕꯨ ꯈꯪꯗꯦ ꯑꯩꯅ ꯅꯪ ꯃꯨꯛꯕꯥꯡ ꯅꯪꯒ ꯆꯠꯃꯤꯟꯅꯔꯣꯏꯅ ꯑꯩꯅ ꯍꯥꯏꯒꯤꯗꯨꯗꯤ ꯆꯠꯂꯣꯍꯦ ꯑꯩꯅ ꯌꯥꯎꯒꯦꯅ ꯌꯥꯎꯔ ꯅꯪ ꯆꯥꯍꯟꯕ ꯉꯝꯄꯣꯟꯇꯦ ꯆꯥꯛꯇꯤ ꯂꯣꯏꯈ꯭ꯔꯦ ꯎꯇꯤꯗꯤ ꯂꯩꯍꯧꯔꯤ ꯑꯗꯨꯏꯁꯨ ꯎꯇꯤ ꯉꯥꯛꯇ ꯆꯥꯕ ꯍꯦꯛꯇ ꯂꯣꯏꯔꯦ ꯆꯥꯔꯒ ꯀꯥꯡꯍꯧꯗꯤ ꯑꯩꯅ ꯂꯣꯏ ꯆꯥꯏ ꯉꯁꯤꯗꯤ ꯑꯩꯁꯨ ꯆꯥꯏꯌꯦ ꯐꯅꯌꯥꯝ ꯅꯪ ꯅꯣꯡ ꯐꯥꯗꯣꯛꯀꯛ ꯂꯥꯛꯑꯒ ꯆꯥꯖꯕꯕꯨ ꯀꯩ ꯆꯥꯎ ꯀꯩꯅꯣ ꯍꯣꯔꯦꯟ ꯍꯟꯕ ꯉꯝꯗꯗꯅꯀꯣ ꯊꯤꯟꯕꯤꯔ ꯂꯣꯏꯔꯦ ꯎꯇꯤꯁꯦ ꯆꯝꯅ ꯍꯥꯎꯇ꯭ꯔꯥ ꯍꯥꯎꯋꯦ ꯃꯣꯔꯣꯛ ꯃꯦꯠꯄꯁꯤꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯅꯪ ꯃꯣꯔꯣꯛ ꯆꯥꯕ ꯀꯨꯏꯔꯕ ꯈꯤꯇꯪ ꯈꯤꯇꯪ ꯅꯄꯨꯛꯃꯨꯛ ꯆꯥꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦ ꯅꯣꯡ ꯐꯥꯗꯣꯛ ꯈꯛ ꯆꯥꯖꯕꯗ ꯃꯥꯅꯦ ꯃꯇꯣꯡꯕꯨꯗꯤ ꯃꯔꯨꯅ ꯍꯦꯟꯅ ꯍꯥꯎꯕꯅꯦꯍꯦ
Anh hàng ngày khajik chả đâu năng là thì ấy thả mấy sao bây giờ thôi cái. Có yam maduna. Khabai me chang khatan nang hapan bu cha to. Người খাবার দিলে বামুনকে সারেন ধম করবে চুপ বাসা বতুরা হ্যাঁ পায়ে না মানে বিতো মালা Naka khabai me cha. 하왜 con ngồi cái bồn thì nó thăm thì cũng hào thăm mấy thăm mà nông lập thăm em mà sáng nó lên kìa thằng 누가 싫어 trên 거자 No tinga marda. Torbo to kare salo. 엄마 자 얌렘 나래 거 Lem na. Angang orak trabane lem patamaban. Kahi na ya 살았던 얌 하오 그래 우티 통바 자 행장 통바 해봐 미세 마얌 따나바니 아도 밤비벨 레가디 폼 타바 호자래 부킹 세다 떡서 폼 사전 맨전 비라 폼 세다 러비라가 자 다전 비라 간절 니마이나 우티 통바 저 해야 돼 Yoli banana ise. aku pemaron kamen tahap jalan bagi 폼 mà mình cái lời này Hatok sa ne. interview này là lâu rồi này Ai to je to nana khangan na bagi damakta. lâu rồi này as mà thì sau rồi cái nó mà sắc smile đâu nè cầm cái nó mà sắc smile đâu nè nè nữa cha con chế nó thành đâu bên đi không cái mà tầm nó khôi chỉ cần bên đi nè Kara hai ne sing lo ne da ya roi na. ra rồi nè nó tao là gạo cho thay đổi chỉ không những vấn đề anh đi là trả lời đi mày chà anh thằng nó số lên được 100%.